BJP lenga se sinda khungang chasi sing chasi hana laurga local body amadi autonomous district council gi mikhal matam chana pangthok tuna khungang amadi sing sakhotna raba hona bida lenga ni hana Congress legislature party gi luchingba okram Ibobi maral sikre Manipur Pradesh Congress Committee Sindur Congress Babu na pangthok ki Mahatma Gandhi ki chama yankai taruk suba mapok kumon amadi levaga sigi ani suba Prime Minister oiramba Lal Bahadur Shastri ki chama kunma thoi suba mapok kumon thorumda maral si ki banai Tharamada Congress Luchingba Sina Asiga Loinana Party Asigi Luchingba Sing Amadi Thomi Singna Luchingba Ani Asigi Mitamda Hailai Katun Kai Kumba Utki Tharamada the Ibobi Makataraduna Ching Amade Kungangi local body Singbu import Tobi Mahuta BJP Namakogi Purikaudi Putok Mio Singbu Tau Puhan Lamba Adu Sanavi Yaroi Tha Taruki Manungda Mikal Pangtok High Court na order Tokrabasu Supreme Court Amade High Court ki Wasi BJP na Sana riba sana dabra haibasi achawo wahang ama oirakli thaurum aduga marilenana wafam thamnaduna Congress luchingba sina malem goina khulai gi lamjel tanarakli basida Mahatma Gandhi na pamjaramba amadi thajaramba non violence ki waklola sikhaktana ingchikwa malemum purpangam gani fongdoki amuram dalebak asigi ani suba Prime Minister oiramba Lal Bahadur Shastri gi mama lebak ningba amadi miyambu nungsiba ki waklol ma ki principle amadi ideology busu Ibobi na singthaki Sindadi kungang chatlo sing chatlo haiba adu kungang da laiba local body sing da laiba autonomous district council se shiri macham chana election tawraga moida empower tawdaba kungang vote thadanarga adu da khangadaba Gram Panchayat ki Pradhan Jila Parishad ki member singdo madu ki mahutta moi ki chana ba frikhaw dagi puthoaga Jila Parishad member Pradhan ngoina hapchaluba frikhaw da hapadu lali sidi yaroi tha taruk ki manungda election tawgadabani haidana high court na moida directive pirsine moida high court ki supreme court ki waji chatnari bra chatnadabra khangdeba BJP se